ꯈꯨꯂꯥꯛꯄ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯏ꯫ ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯃꯄꯨ ꯁꯅꯥ ꯃꯥꯡꯗ ꯂꯩꯔꯤꯕ ꯁꯃꯨ ꯅꯥꯇꯣꯜ ꯃꯥꯟꯕ ꯂꯨꯛꯃꯥꯏꯅ ꯈꯨꯗꯦꯡ ꯁꯥꯔꯤꯕ ꯊꯔꯣ ꯊꯝꯕꯥꯜ ꯊꯔꯤꯛꯊꯥ ꯀꯌꯥꯅ ꯐꯨꯒꯥꯏꯅ ꯁꯥꯠꯂꯤꯕ ꯄꯥꯠ ꯑꯁꯤꯅꯤ꯫ ꯑꯟꯗ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯍꯧꯔꯩ ꯅꯣꯡꯄꯣꯛꯇ ꯂꯩꯅꯥ ꯂꯩꯍꯣꯝ ꯄꯥꯠ ꯍꯥꯏꯕꯗꯣ ꯃꯄꯨ ꯁꯅꯥ ꯃꯤꯠꯌꯦꯡ ꯇꯥꯕꯤꯁꯤꯗꯣ ꯏꯅꯤꯡꯊꯧ꯫ ꯃꯌꯥꯝ ꯑꯃꯠꯇ ꯑꯣꯏꯅ ꯑꯉꯛꯄꯅꯤ, ꯄꯥꯠꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ꯫ ꯀꯔꯝꯕ ꯈꯣꯏꯌꯨꯝꯃꯛꯅ ꯁꯦꯝꯂꯤꯕꯅꯣ? ꯂꯩꯔꯥꯡ ꯑꯁꯤꯒꯤ ꯃꯅꯝꯅ ꯑꯩꯈꯣꯏꯗꯤ ꯐꯝꯕꯕꯨ ꯌꯥꯔꯛꯇ꯭ꯔꯦꯗ꯫ ꯄꯨꯟꯁꯤꯕ ꯍꯔꯥꯎꯅ ꯅꯨꯡꯁꯤꯗ ꯄꯟꯊꯧ ꯈꯨꯂꯥꯛꯄ, ꯄꯥꯠꯌꯥꯏ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁꯥꯠꯂꯤꯕ ꯊꯔꯣ ꯊꯝꯕꯥꯜ ꯊꯔꯤꯛꯊꯥꯁꯤꯡ ꯑꯁꯤ ꯃꯥꯂꯪꯒꯤ ꯐꯧꯔꯩ ꯇꯨꯡ ꯏꯟꯅ ꯂꯩꯅ ꯂꯩꯅ ꯖꯒꯣꯏ ꯁꯥꯕꯁꯤ ꯎꯖꯕꯗ ꯅꯆꯥ ꯑꯩꯒꯤ ꯄꯥꯏꯃ ꯄꯨꯛꯅꯤꯡ ꯑꯁꯤ ꯈꯩꯅ ꯄꯦꯟꯈ꯭ꯔꯦꯗꯣ꯫ ꯈꯨꯂꯥꯛꯄꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ, ꯇꯥꯕꯤꯌꯨ ꯄꯂꯦꯝ ꯈꯨꯂꯥꯛꯄꯤ, ꯄꯂꯦꯝꯅ ꯂꯝꯖꯤꯡꯕꯤꯗꯨꯅ ꯁꯥꯛꯄ ꯏꯁꯩ ꯁꯛꯇꯨꯅ ꯄꯥꯈꯪ ꯂꯩꯁꯥ ꯄꯨꯝꯅꯃꯛꯄꯨ ꯋꯥꯒꯩ ꯍꯤ ꯇꯣꯡꯗꯨꯅ ꯑꯄꯥꯝ ꯑꯄꯥꯝꯕ ꯁꯤꯡꯌꯦꯜ ꯂꯩꯔꯥꯡꯁꯤꯡ ꯍꯦꯛꯄꯤꯔꯣ ꯄꯂꯦꯝ꯫ ꯈꯨꯂꯥꯛꯄꯤꯅ ꯂꯝꯖꯤꯡꯗꯨꯅ ꯏꯁꯩ ꯁꯛꯇꯨꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯏꯌꯥꯏꯗ ꯊꯔꯣ ꯊꯝꯕꯥꯜ ꯊꯝꯆꯦꯠ ꯍꯦꯛꯇꯨꯅ ꯆꯥꯏ꯫ ꯄꯥꯈꯪ ꯑꯃꯅ, ꯁꯥꯅꯧ ꯏꯅꯦ ꯃꯆꯥ ꯅꯨꯡꯁꯤꯕꯤ, ꯄꯂꯦꯝ ꯄꯟꯊꯧ ꯑꯅꯤꯒꯤ ꯅꯥꯏꯇꯣꯝ ꯊꯣꯛꯄꯤ ꯊꯥꯖꯒꯨꯝ ꯏꯪꯅ ꯁꯖꯤꯛꯀꯨꯝ ꯉꯥꯜꯂꯤꯕꯤ ꯅꯨꯔꯥ ꯑꯣꯏꯕꯤ ꯅꯪꯒꯤ ꯅꯥꯞꯄꯗ ꯂꯩꯔꯥꯡ ꯊꯔꯣ ꯑꯃꯇꯪ ꯈꯣꯡꯉꯥ ꯇꯝꯖꯅꯤꯡꯕꯕꯨ ꯅꯤꯡꯉꯣꯜ ꯎꯟꯕꯤ ꯄꯨꯛꯅꯤꯡꯅ ꯈꯣꯏꯗꯥꯕꯤꯗ꯭ꯔꯕꯔꯅꯦ ꯁꯥꯅꯧ ꯏꯅꯦ ꯃꯆꯥꯋꯣ꯫ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯑꯃꯨꯛ, ꯁꯥꯕꯤ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯕ, ꯊꯪꯂꯦꯟ ꯏꯃꯥꯟ ꯃꯆꯥ ꯄꯥꯝꯃꯨꯕ, ꯄꯥꯈꯪ ꯁꯃꯨ ꯈꯨꯠꯅ ꯂꯥꯏꯕꯛ ꯆꯥꯎꯕꯤ ꯅꯨꯖꯥꯒꯤ ꯅꯥꯞꯄꯒꯤ ꯂꯩꯇꯦꯡ ꯑꯣꯏꯅꯕ ꯂꯩꯔꯥꯡ ꯊꯔꯣ ꯃꯥꯕꯨ ꯊꯦꯠꯄꯤꯕꯗꯤ ꯅꯨꯔꯥ ꯎꯟꯕꯤ ꯄꯨꯛꯅꯤꯡꯅ ꯄꯥꯏ ꯃꯈꯩꯅ ꯄꯦꯟꯖꯩꯗꯣ꯫ ꯏꯔꯥꯡ ꯂꯥꯡꯅ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯄ ꯋꯥꯅꯤ꯫ ꯄꯥꯈꯪ ꯑꯗꯨꯅ ꯑꯃꯨꯛ ꯅꯨꯡꯁꯤꯅ, ꯅꯨꯔꯥ ꯑꯣꯏꯕꯤ ꯅꯍꯥꯛꯀꯤ ꯌꯋꯥꯃꯛꯇ ꯇꯥꯖꯕꯗꯤ ꯄꯥꯈꯪ ꯄꯨꯛꯅꯤꯡꯗꯤ ꯅꯨꯡꯁꯤꯕꯒꯤ ꯏꯊꯛ ꯏꯄꯣꯝꯅ ꯄꯥꯈꯪ ꯑꯣꯏꯕ ꯑꯩꯗꯤ ꯀꯉꯥꯎꯅꯔꯦꯗꯣ꯫ ꯑꯗꯨꯕꯨ ꯁꯥꯅꯧ ꯏꯅꯦ ꯃꯆꯥꯋꯣ, ꯄꯥꯈꯪ ꯑꯩꯒꯤ ꯁꯤꯡꯌꯦꯜ ꯂꯩꯔꯥꯡ ꯊꯔꯣꯕꯨ ꯃꯥꯂꯪ ꯈꯣꯡꯒꯥꯎꯅꯗꯨꯅ ꯃꯥꯂꯦꯝꯌꯥꯛꯇ ꯆꯣꯏꯖꯥꯏꯅꯗꯨꯅ ꯇꯥꯍꯟꯕꯤꯒꯅꯨꯀꯣ ꯏꯅꯦ ꯃꯆꯥ꯫ ꯂꯩꯁꯥꯕꯤ ꯑꯗꯨꯅ, ꯁꯥꯕꯤ ꯃꯥꯟꯖ ꯄꯥꯝꯃꯨꯕ, ꯅꯤꯡꯉꯣꯜ ꯑꯩꯒꯤ ꯎꯟꯕꯤ ꯄꯨꯛꯅꯤꯡꯅ ꯈꯣꯏꯗꯥꯕ ꯁꯤꯡꯌꯦꯜ ꯂꯩꯔꯥꯡꯁꯦ ꯂꯥꯏꯕꯛ ꯆꯥꯎꯕꯤ ꯑꯩꯒꯤ ꯅꯥꯞꯄꯗ ꯊꯦꯠꯂꯒ ꯈꯣꯏꯅꯧ ꯏꯇꯥꯔꯣꯏꯁꯤꯡꯒꯤ ꯃꯃꯥꯡꯗ ꯂꯦꯟꯅꯗꯨꯅ ꯍꯥꯏꯅ ꯍꯨꯝꯅ ꯆꯠꯆꯒꯦꯗꯣ꯫ ꯑꯍꯤꯡ ꯇꯥꯡꯂꯧ ꯂꯩꯅ ꯊꯦꯡꯂꯛꯄ ꯅꯣꯡꯌꯥꯏ ꯏꯆꯤꯛ ꯍꯨꯜꯂꯛꯄꯗ ꯅꯨꯖꯥꯒꯤ ꯃꯣꯂꯥꯡꯈꯥꯗ ꯅꯤꯡꯉꯣꯜ ꯈꯨꯠꯅ ꯐꯩꯅ ꯂꯧ ꯏꯊꯥꯅꯨꯡꯗ ꯃꯥꯟꯖꯃꯛꯅꯤ ꯈꯟꯅ ꯆꯦꯠꯅ ꯊꯥꯒꯣꯟꯅꯖꯗꯨꯅ ꯃꯣꯂꯥꯡ ꯆꯦꯠꯅ ꯈꯣꯝꯂꯦꯟ ꯇꯨꯝꯈꯨꯟ ꯇꯥꯟꯖꯒꯦꯗꯣ꯫ ꯄꯥꯈꯪ ꯑꯗꯨꯅ ꯑꯃꯨꯛ, ꯅꯤꯡꯉꯣꯜ ꯌꯋꯥ ꯇꯥꯕꯗꯤ ꯄꯥꯏ ꯃꯈꯩꯅ ꯄꯦꯜꯂꯦꯗꯣ꯫ ꯏꯅꯦ ꯃꯆꯥ ꯄꯥꯝꯃꯨꯕꯤ, ꯊꯝꯆꯦꯠ ꯍꯩꯔꯨ ꯍꯦꯛꯆꯔꯛꯀꯦ, ꯏꯁꯥꯅꯧ ꯑꯣꯏꯕꯤ ꯅꯍꯥꯛꯀꯤ ꯁꯃꯨ ꯈꯨꯠꯅ ꯍꯧꯀꯥ ꯍꯩꯔꯥꯡ ꯆꯤꯟꯗꯝꯃꯤꯟꯅꯁꯤ ꯍꯥꯏꯕꯕꯨ꯫ ꯈꯨꯂꯥꯛꯄꯤ ꯅꯨꯡꯁꯤꯅ ꯏꯁꯩ ꯁꯛꯏ꯫ ꯈꯨꯂꯥꯛꯄꯤꯅ ꯏꯁꯩ ꯁꯛꯄꯗꯨ ꯃꯌꯥꯝ ꯈꯨꯕꯥꯛ ꯈꯨꯅ ꯍꯔꯥꯎꯅ ꯅꯣꯛꯏ, ꯑꯗꯨꯒ ꯍꯥꯏ, ꯏꯃꯥ ꯈꯨꯂꯥꯛꯄꯤꯅ ꯏꯁꯩ ꯁꯛꯂꯕꯅꯤꯅ ꯍꯟꯗꯛꯇꯤ ꯏꯄꯥ ꯈꯨꯂꯥꯛꯄꯅ ꯈꯨꯝꯕ ꯇꯥꯔꯦꯗꯣ꯫ ꯏꯄꯥ ꯈꯨꯂꯥꯛꯄ ꯈꯨꯝꯕꯤꯌꯨꯗꯣ꯫ ꯈꯨꯂꯥꯛꯄꯁꯨ ꯈꯨꯂꯥꯛꯄꯤꯗꯒꯤ ꯇꯥꯗꯦ, ꯑꯗꯨꯃꯛ ꯃꯃꯨꯠ ꯇꯥꯅ ꯐꯖꯅ ꯃꯍꯥꯛꯁꯨ ꯏꯁꯩ ꯁꯛꯂꯛꯏ꯫ ꯄꯨꯟꯁꯤꯕ ꯍꯔꯥꯎꯅ ꯅꯨꯡꯁꯤꯗ ꯄꯟꯊꯧ ꯈꯨꯂꯥꯛꯄ, ꯄꯟꯊꯧ ꯈꯨꯂꯥꯛꯄꯗꯤ ꯏꯁꯩꯒꯁꯨ ꯌꯥꯝꯅ ꯍꯩꯔꯤ ꯄꯣꯠꯅꯤꯅꯦ꯫ ꯃꯌꯥꯝ ꯍꯔꯥꯎꯅ ꯅꯣꯛꯏ꯫ ꯄꯟꯊꯧ, ꯅꯆꯥ ꯑꯩꯁꯨ ꯈꯨꯟꯖꯥꯁꯤꯡꯒ ꯂꯣꯏꯅꯅ ꯏꯌꯥꯏꯗ ꯀꯨꯝꯗꯨꯅ ꯊꯔꯣ ꯊꯝꯕꯥꯜ ꯍꯦꯛꯄꯕꯨ ꯌꯥꯎꯖꯒꯦꯅꯦ ꯄꯟꯊꯧ꯫ ꯈꯨꯂꯥꯛꯄꯅ, ꯇꯥꯔꯤꯕ꯭ꯔꯥ ꯈꯨꯟꯖꯥꯁꯤꯡ, ꯏꯅꯤꯡꯊꯧ ꯄꯥꯠꯌꯥꯏꯗ ꯂꯦꯡꯊꯅꯕꯒꯤꯗꯃꯛꯇ ꯋꯥꯒꯩ ꯍꯤꯕꯨ ꯊꯧꯔꯥꯡ ꯇꯧꯔꯣꯍꯩ꯫ ꯃꯌꯥꯝ ꯂꯥꯡꯏ, ꯅꯤꯡꯊꯧ ꯍꯤꯗ ꯇꯣꯡꯏ꯫ ꯄꯨꯟꯁꯤꯕ ꯍꯔꯥꯎꯅ, ꯇꯥꯕꯤꯔꯤꯕ꯭ꯔꯥ ꯏꯗꯥꯏꯔꯦꯝꯁꯥ, ꯏꯌꯥꯏ ꯇꯝꯅ ꯍꯣꯟꯖꯤꯜꯂꯨꯍꯩ, ꯏꯌꯥꯏꯗ ꯐꯨꯒꯥꯏꯅ ꯁꯥꯠꯂꯤꯕ ꯂꯩꯔꯥꯡ ꯊꯝꯕꯥꯜꯁꯤꯡꯁꯤ ꯍꯦꯛꯂꯒ ꯏꯕꯨꯙꯧ ꯄꯥꯈꯪꯕꯒꯤ ꯉꯥꯡꯂꯧ ꯊꯝꯕꯥꯜ ꯂꯩꯀꯥ ꯃꯥꯟꯕꯗ ꯀꯠꯀꯦ꯫ ꯍꯤ ꯍꯣꯜꯂꯤ꯫ ꯅꯤꯡꯊꯧꯒꯤ ꯈꯨꯗꯣꯞ ꯏꯁꯤꯡꯗ ꯇꯥꯈꯤ꯫ ꯅꯤꯡꯊꯧꯅ, ꯍꯤ, ꯇꯥꯔꯤꯕ꯭ꯔꯥ ꯏꯗꯥꯏꯔꯦꯝꯁꯥ, ꯋꯥꯒꯩ ꯍꯤ ꯉꯥꯏꯈꯣꯍꯩ, ꯑꯩꯒꯤ ꯈꯨꯅꯤꯡꯊꯧꯗ ꯁꯤꯕ ꯁꯅꯥ ꯈꯨꯗꯣꯞ ꯏꯔꯣꯜ ꯅꯨꯡ ꯑꯁꯤꯗ ꯇꯥꯈ꯭ꯔꯦꯅꯦꯍꯦ ꯏꯗꯥꯏꯔꯦꯝꯁꯥ꯫ ꯃꯌꯥꯝ ꯑꯗꯨꯅ, ꯇꯥꯕꯤꯌꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛ, ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣꯒꯤ ꯁꯅꯥ ꯈꯨꯗꯣꯞ ꯏꯔꯣꯜ ꯅꯨꯡꯁꯤꯗ ꯇꯥꯈ꯭ꯔꯦ, ꯃꯌꯥꯝ ꯊꯤꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯣꯡꯊꯗꯨꯅ ꯄꯨꯂꯞ ꯊꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ, ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯑꯩꯈꯣꯏꯅ ꯊꯤꯕ ꯌꯥꯕ ꯊꯤꯖꯔꯦ, ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕꯗꯤ ꯃꯔꯩꯇ꯭ꯔꯦꯗꯣ꯫ ꯃꯄꯨ ꯁꯅꯥ ꯌꯥꯊꯪꯕꯨ꯫ ꯄꯨꯟꯁꯤꯕ ꯇꯞꯅ,
ꯅꯨꯡꯁꯤꯗꯩ ꯗꯥꯏꯔꯦꯝꯁꯥ ꯐꯪꯗ꯭ꯔꯕꯅꯤꯅ ꯀꯥꯈꯠꯂꯛꯑꯣ ꯇꯥꯕꯤꯌꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯉꯁꯤ ꯊꯕꯤ ꯆꯦꯟꯖꯦꯟꯗꯕ ꯊꯕꯥ ꯅꯪꯅꯗꯕ ꯊꯋꯥꯟꯃꯤꯆꯥꯛꯅ ꯏꯔꯣꯜꯅꯨꯡꯗ ꯂꯩꯇꯕ ꯌꯥꯏꯐꯔꯕ ꯀꯣꯔꯧ ꯅꯨꯃꯤꯠ ꯑꯁꯤꯗ ꯄꯨꯟꯁꯤꯕ ꯑꯩꯒꯤ ꯈꯨꯠꯅꯤꯡꯊꯧꯗ ꯁꯤꯕ ꯁꯅꯥ ꯈꯨꯗꯣꯞꯄꯨ ꯄꯥꯠ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯇꯥꯗꯨꯅ ꯃꯥꯡꯈꯤ ꯍꯥꯏꯕꯒꯤꯗꯃꯛꯇ ꯉꯁꯤ ꯀꯧꯕ ꯅꯣꯡꯗꯒꯤ ꯄꯥꯠ ꯑꯁꯤꯒꯤ ꯃꯤꯡ ꯁꯅꯥꯃꯥꯡ ꯄꯥꯠ ꯍꯥꯏꯅ ꯇꯥꯏꯕꯪ ꯋꯥꯉꯥꯝ ꯆꯥꯔꯣꯜ ꯁꯨꯔꯣꯜ ꯄꯥꯟꯗꯝ ꯏꯄꯥ ꯏꯕꯨꯡꯉꯣꯅ ꯂꯩꯔꯤꯕ ꯃꯈꯩ ꯀꯥꯎꯗꯕ ꯑꯣꯏꯔꯁꯅꯨ ꯃꯌꯥꯝ ꯍꯔꯥꯎꯅ ꯌꯥꯏꯐꯔꯦ ꯌꯥꯏꯐꯔꯦ ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ ꯄꯨꯟꯁꯤꯕꯅ ꯌꯥꯏꯐꯔꯦ ꯈꯨꯂꯥꯛꯄꯅ ꯇꯥꯕꯤꯁꯤꯗꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯟꯗ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯍꯥꯎꯔꯩ ꯅꯣꯡꯄꯣꯛ ꯄꯥꯡꯕꯗ ꯂꯩꯕ ꯂꯩꯍꯣꯝ ꯄꯥꯠꯄꯨ ꯃꯩꯇꯩ ꯀꯪꯂꯥ ꯐꯝꯕꯥꯜ ꯊꯛꯇ ꯉꯥꯟꯊꯣꯏꯕꯤꯔꯤꯕ ꯃꯩꯗꯤꯡꯉꯨ ꯌꯣꯏꯆꯥꯟ ꯐꯕ ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ ꯄꯨꯟꯁꯤꯕꯅ ꯉꯁꯤ ꯀꯧꯕ ꯅꯣꯡꯗꯒꯤ ꯁꯅꯥꯃꯥꯡ ꯄꯥꯠ ꯍꯥꯏꯅ ꯈꯨꯗꯣꯜ ꯇꯝꯕꯤꯔꯝꯕ ꯑꯩꯈꯣꯏꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯄꯥꯠ ꯑꯁꯤꯒ ꯂꯣꯏꯅꯅ ꯏꯅꯤꯡꯊꯧꯒꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯕꯨ ꯀꯥꯎꯗꯕ ꯑꯣꯏꯔꯁꯅꯨ ꯃꯌꯥꯝ ꯏꯈꯪ ꯈꯪꯍꯧꯗꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕꯒ ꯂꯣꯏꯅꯅ ꯏꯁꯩ ꯁꯛꯇꯨꯅ ꯂꯥꯡꯉꯤ ꯄꯥꯠꯅꯨꯡꯗ ꯂꯩꯕ ꯃꯤꯅ ꯍꯤꯕꯥꯟꯗ ꯇꯥꯟꯊꯥꯏ ꯃꯊꯛꯇ ꯂꯩꯕ ꯃꯤꯅ ꯁꯦꯟꯕꯨꯡ ꯄꯦꯔꯥ ꯁꯦꯡꯒꯥ ꯄꯦꯅꯥ ꯈꯣꯡꯗꯨꯅ ꯂꯥꯡꯉꯤ ꯍꯔꯥꯎꯅ ꯃꯌꯥꯝ ꯍꯔꯥꯎꯅ ꯏꯁꯩ ꯁꯛꯏ ꯍꯔꯥꯎꯔꯦ ꯅꯨꯡꯉꯥꯏꯔꯦ ꯍꯔꯥꯎꯕ ꯃꯊꯣꯏ ꯀꯥꯔꯛꯂꯦ ꯅꯨꯡꯉꯥꯏꯕ ꯃꯄꯨꯡ ꯐꯥꯔꯛꯂꯦ ꯏꯅꯤꯡꯊꯧꯒꯤ ꯈꯣꯡꯉꯥꯗꯤ ꯍꯥꯏ ꯁꯅꯥꯄꯥꯠꯅꯤꯗ ꯃꯇꯝ ꯑꯁꯤꯗ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯀꯟꯕ ꯑꯃ ꯁꯤꯜꯂꯛꯏ ꯃꯌꯥꯝ ꯀꯤꯅ ꯅꯨꯡꯁꯥ ꯊꯤꯅ ꯂꯥꯎꯅꯩ ꯍꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯀꯟꯕ ꯑꯃ ꯂꯥꯛꯑꯦ ꯀꯥꯈꯠꯄꯤꯔꯣ ꯌꯥꯏꯕꯤ ꯃꯥꯡꯕ ꯇꯥꯔꯦ ꯑꯃꯅ ꯑꯃꯨꯛ ꯄꯥꯈꯠꯅ ꯂꯥꯎꯔꯛꯏ ꯌꯦꯡꯉꯨꯅꯦ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯍꯦꯛꯄ ꯊꯝꯕꯥꯜꯁꯤꯡ ꯑꯗꯣ ꯅꯣꯡꯗꯣꯜ ꯇꯝꯅ ꯄꯨꯈꯠꯈ꯭ꯔꯦ ꯌꯦꯡꯉꯨ ꯊꯝꯕꯥꯜ ꯑꯁꯤꯒꯤ ꯃꯊꯛꯇ ꯄꯨꯝꯂꯩ ꯂꯩꯅ ꯊꯕꯤ ꯃꯌꯨꯝ ꯁꯥꯔꯤꯕꯁꯦ ꯃꯌꯥꯝ ꯄꯨꯝꯉꯛꯅ ꯌꯦꯡꯅꯩ ꯃꯊꯛꯇꯒꯤ ꯄꯥꯈꯪꯕꯅ ꯂꯥꯎꯊꯔꯛꯏ ꯄꯥꯈꯪꯕꯅ ꯍꯥꯏ ꯏꯗꯥꯏꯔꯦꯝꯁꯥ ꯅꯕꯨꯗꯧ ꯄꯥꯈꯪꯕ ꯑꯩꯒꯤ ꯌꯋꯥ ꯏꯄꯥꯎ ꯑꯁꯤ ꯄꯨꯛꯅꯤꯡ ꯁꯦꯂꯣꯏ ꯅꯤꯛꯇꯅ ꯅꯥꯞꯄ ꯆꯤꯛꯅ ꯇꯥꯖꯧ ꯍꯥꯏ ꯅꯕꯨꯗꯧ ꯑꯩꯅ ꯇꯥꯏꯕꯪ ꯁꯤꯟꯕ ꯊꯨꯡꯅ ꯈꯪꯍꯟꯒꯦ ꯍꯥꯏꯕꯒꯤꯗꯃꯛ ꯁꯥꯟꯅꯕ ꯀꯨꯝꯍꯩ ꯉꯥꯛꯇꯅꯤ ꯄꯥꯠ ꯑꯁꯤꯁꯨ ꯅꯕꯨꯗꯧ ꯑꯩꯅ ꯈꯣꯏꯗꯥꯅ ꯌꯥꯇꯥꯐꯝꯅꯤꯗꯣ ꯁꯖꯤꯕꯨ ꯂꯥꯡꯌꯦꯜ ꯇꯥꯏꯕꯪ ꯏꯉꯥ ꯀꯨꯝꯅꯝꯕ ꯏꯉꯦꯜ ꯀꯨꯝ ꯍꯥꯏꯕ ꯃꯇꯝꯗ ꯅꯕꯨꯗꯧ ꯑꯩꯒꯤ ꯏꯔꯥꯠ ꯊꯧꯅꯤ ꯊꯧꯔꯝ ꯆꯛꯊꯥ ꯐꯤꯗꯥ ꯇꯝꯖꯧ ꯍꯥꯏ ꯈꯨꯟꯖꯥꯎ ꯂꯩꯆꯥꯎꯍꯟꯒꯦ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯐꯠꯇꯕ ꯏꯉꯥꯛ ꯊꯣꯛꯅ ꯉꯥꯛꯀꯦ ꯏꯀꯣꯟ ꯊꯣꯛꯅ ꯀꯟꯕꯤꯒꯦ ꯏꯄꯥꯔꯤ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯕ ꯃꯩꯇꯩ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕ ꯅꯕꯨꯗꯧ ꯑꯩꯅ ꯏꯊꯥꯅꯨꯡꯗ ꯆꯦꯠꯅ ꯅꯥꯞꯀꯣꯜꯂꯤ ꯄꯥꯏꯃꯨ ꯄꯨꯛꯅꯤꯡ ꯅꯨꯡꯅꯥꯡꯒꯅꯨ ꯄꯨꯟꯁꯤꯕ ꯇꯦꯡꯊꯥꯅ ꯀꯞꯇꯨꯅ ꯏꯕꯨꯗꯧ ꯅꯁꯨ ꯑꯩꯗꯤ ꯀꯔꯤꯁꯨ ꯈꯪꯖꯕ ꯅꯠꯆꯗꯦꯗꯣ ꯏꯉꯥꯛ ꯊꯣꯛꯅ ꯉꯥꯛꯄꯤꯌꯨ ꯏꯀꯟ ꯊꯣꯛꯅ ꯀꯟꯕꯤꯌꯨ ꯄꯣꯏꯔꯩ ꯂꯝꯗꯝ ꯑꯟꯗ꯭ꯔꯣ ꯑꯁꯤꯕꯨ ꯈꯨꯟꯖꯥꯎꯕ ꯂꯩꯆꯥꯎꯕ ꯆꯥꯛꯍꯣꯡꯕ ꯉꯥꯍꯣꯡꯕ ꯄꯤꯅꯕꯤꯔꯝꯃꯨꯗꯣ ꯇꯨꯔꯩ ꯏꯔꯩ ꯆꯦꯟꯊꯕ ꯐꯠꯇ ꯍꯥꯎꯗꯤ ꯄꯨꯝꯅꯃꯛ ꯉꯥꯛꯄꯤꯔꯝꯃꯨ ꯍꯥꯏꯅ ꯍꯦ ꯏꯕꯨꯗꯧ ꯅꯪꯒꯤ ꯉꯥꯡꯂꯧ ꯊꯝꯕꯥꯜ ꯂꯩꯀꯥ ꯃꯥꯟꯕꯗ ꯍꯟꯅ ꯄꯨꯅꯦꯝꯖꯔꯤꯗꯣ ꯈꯨꯂꯥꯛꯄꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯇꯥꯕꯤꯌꯨ ꯏꯄꯥ ꯏꯕꯨꯡꯉꯣ ꯈꯨꯂꯥꯛꯄ ꯃꯩꯇꯩ ꯀꯪꯂꯥ ꯄꯨꯡꯗꯒꯤ ꯂꯥꯛꯄꯤꯔꯤꯕ ꯑꯃꯥꯏꯕꯒ ꯂꯣꯏꯅꯅ ꯏꯕꯨꯗꯧꯒꯤ ꯆꯛꯊꯥ ꯐꯤꯗꯥ ꯇꯝꯅꯅꯕ ꯑꯌꯥꯡꯕꯗ ꯊꯧꯔꯥꯡꯕꯤꯌꯨꯗꯣ ꯃꯌꯥꯝ ꯀꯣꯏꯔꯥꯡ ꯂꯥꯡꯅꯩ ꯑꯃꯥꯏꯕꯤꯅ ꯈꯣꯏꯃꯨꯝ ꯏꯕꯨꯗꯧ ꯑꯣꯡꯉꯤ ꯅꯨꯡꯗꯒꯤ ꯅꯌꯥꯡ ꯊꯦꯛꯅ ꯁꯥꯐꯣꯡꯂꯛꯄ ꯏꯕꯨꯡꯉꯣ ꯇꯤꯡꯉꯥ ꯎꯂꯩ ꯅꯨꯡꯒꯤ ꯑꯃꯝ ꯌꯥꯏꯄꯤ ꯃꯅꯨꯡ ꯃꯥꯀꯤ ꯅꯤꯍꯨꯏꯔꯝ ꯑꯊꯨꯞꯄ ꯄꯨꯛꯂꯦꯟ ꯌꯥꯏꯄꯤꯔꯦꯜ ꯆꯤꯊꯣꯏꯕ ꯑꯣꯡꯂꯧ ꯌꯥꯏꯄꯤꯔꯦꯜ ꯁꯤꯠꯄꯤꯔꯤ ꯅꯍꯨꯏꯐꯝ ꯅꯨꯡꯀꯣꯟ ꯐꯤꯝꯄꯔꯦꯜ ꯆꯤꯊꯣꯏꯕ ꯍꯣꯝꯂꯦꯟ ꯌꯥꯏꯄꯤꯔꯦꯜ ꯁꯤꯇꯞ ꯃꯔꯤ ꯃꯥꯅ ꯌꯥꯏꯐꯝ ꯊꯋꯥꯏ ꯂꯦꯛꯇ ꯄꯥꯈꯤ ꯂꯤꯍꯨꯟꯐꯝ ꯑꯄꯨꯔꯣꯏꯕ ꯄꯤꯙꯞ ꯕꯤꯡꯍꯞ ꯃꯪꯒꯤ ꯉꯥꯡꯂꯧ ꯊꯝꯕꯥꯜ ꯂꯩꯀꯥ ꯃꯥꯟꯕꯗ ꯅꯗꯥꯏꯔꯦꯝ ꯑꯣꯏꯕ ꯑꯩꯅ ꯆꯥꯡꯖꯧ ꯆꯦꯞꯅ ꯍꯟꯅ ꯄꯨꯅꯦꯝꯖꯩ ꯍꯦ ꯏꯕꯨꯗꯧ ꯅꯍꯥꯛꯇꯤ ꯍꯌꯤ ꯆꯥꯛꯇ ꯂꯣꯏꯅ ꯄꯥꯈꯪꯕꯅꯤ ꯍꯋꯥ ꯆꯥꯛꯇ ꯂꯣꯟꯖꯥ ꯄꯥꯈꯪꯕꯅꯤꯗꯣ ꯂꯥꯡꯕ ꯆꯥꯛꯇꯅ ꯂꯣꯂꯥꯡ ꯄꯥꯈꯪꯕꯅꯤ ꯑꯗꯨꯒ ꯀꯣꯅꯥ ꯆꯥꯛꯅ ꯅꯣꯡꯗꯥ ꯂꯥꯏꯔꯦꯜ ꯄꯥꯈꯪꯕ ꯍꯥꯏꯅ ꯀꯧꯏꯗꯣ ꯏꯕꯨꯡꯉꯣ ꯅꯍꯥꯛꯇꯤ ꯃꯥꯂꯦꯝ ꯁꯤꯟꯕ ꯊꯨꯡꯅ ꯂꯩꯕꯅꯤ ꯄꯤꯛꯀꯦ ꯅꯅꯤꯡ ꯆꯥꯎꯒꯦ ꯅꯅꯤꯡ ꯃꯥꯂꯦꯝ ꯇꯥꯏꯕꯪ ꯄꯥꯟꯕ ꯑꯁꯤꯗ ꯅꯅꯤꯡ ꯅꯈꯥ ꯇꯧꯅ ꯍꯥꯏꯅ ꯍꯨꯝꯅ ꯂꯩꯕꯅꯤꯗꯣ ꯍꯦ ꯏꯕꯨꯗꯧ ꯅꯛꯃꯟꯗꯅꯁꯨ ꯎꯗꯕ ꯂꯥꯃꯟꯗꯅꯁꯨ ꯎꯗꯕ ꯍꯦ ꯏꯕꯨꯗꯧ ꯃꯥꯂꯦꯝ ꯇꯥꯏꯕꯪ ꯄꯥꯟꯗ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤ
palem imagi siyom nungdagi oirakpa ngaktanido ibudau ngasi kauba nongzada leihore malang tare na lakha oi tara chengjal potlam chairam suna hap nongpok onba laton tare na palem gi siyom saduna hai ibudau nangi chakha pirabani he ibudau ye na leiba parei oina han oina leiba parei ye na hanjabiro nayana na mai buchik na kon bagum konsin bio he ibudau nahan phamda hanbiro na te phamda te biro ha hum hai mayam ngakna hai yengune he ngasai gi thambal singdu nonglei nuksit ka loina na ai tamna paitharakle ai da takre asumna numit adusu haukre somda androgi khulni ayuk anganbada ningthauna androgi kanglei pungda chatlamdai miyamna harau tayamga loinana magi nat ki oiba phijet leitingduna pumlang langi khulakpana tabiyu mayam pumnamak ngasi yai pharaba korau asida maitai kangla phambal thakta ngan thoibiriba yoichan phaba maidingo ining thoi bungo punsibana androlamdabu tungoi na biramlaga maitai kangla pungda yangdau khongdoi ihul tambi gadauri waram asina nangi leijaba ngamphaba charai amadi sana thaknaba pumnamak ining thoi bungogi khonga tamnabagi damakta pabo lengthong sem sanaro mayamna khulakpa aikhoi pumnamak sem saba loijare khulakpana aduga atopa waram amana tamboi bakharana nangi khulai matik chana paiduna tingkhang tumbau haidoktuna yangdau lambi lamyalu hai atopa tamba kharana nangi wangam tanbagum chingmai nikpa honjel na chelu hai yeknaba lanjaba lalumba leiramgani ko lublakpana khulakpa ngarang kauba nongdagi lublakpa aina lairoi hanjaba singloi hanjaba singda thaudaduna silam sinthang pumnamak sinba loijare aduda sunatana lairoi hanjaba androgi chanura singthaduna iningthau ibongogi khongya tamnabagi damak singye lairang sing pumnamak thaurang tauba loijare khulakpina pari bungo yoi chanba pale moibi aihakna seloi langmai ulang chingda pamyarei loibi singmai nganarei pari chada nawyok lei mamom sangda nawkolei munu taibang mioi bagi amang tharei kamnarei laija irol nungdagi khoimom singi thawai mire kangnalei punsiba mathanda hi palem khulakpigi singye leirang asidi leirang sahek asidi pai makhaina onthokna penjakredako singel kari leirang oiba zatno khulakpina leirang lising leima bu heklaga tareng sinai mangda tha maki langdum talaga palem nama aina sajaba charai ngatong asi charai na hong oina isagi samunamda kuplage ko tilmu phattaba laimu phattaba sangdaba oira sanuko pari